ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯄꯣꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯁꯦꯞꯇꯦꯝꯕꯔ 2023ꯒꯤ ꯔꯥꯁꯤꯐꯣꯜꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯁꯤꯗ ꯔꯥಶꯤ ꯂꯣꯏꯅꯃꯛꯀꯤ 12ꯃꯛꯀꯤ ꯈꯤꯇꯪ ꯁꯝꯂꯞꯄ ꯃꯦꯁꯦꯖ ꯍꯥꯏꯐꯦꯠꯇꯪ ꯇꯥꯃꯤꯟꯅꯁꯦ ꯃꯌꯥꯝ ꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯍꯥꯟꯕ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥꯁꯤꯗꯒꯤ ꯍꯧꯔꯁꯦꯀꯣ ꯃꯦꯁ ꯔꯥꯁꯤꯒꯤ ꯀꯩ ꯂꯩꯒꯦ ꯍꯟꯗꯛ ꯊꯥꯁꯦ ꯒꯥꯏꯗꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯃꯦꯁꯦꯖ ꯂꯩꯒꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔോ ꯍꯦꯜꯊꯀꯤ ꯑꯣꯏꯔꯣꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯃꯦꯁ ꯔꯥꯁꯤꯀꯣ ꯃꯦꯁ ꯔꯥꯁꯤꯁꯦ ꯍꯟꯗꯛ ꯊꯥꯁꯦ ꯆꯠꯄ ꯂꯥꯛꯄ ꯑꯅꯤꯃꯛ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯁꯦꯜꯁꯨ ꯂꯥꯛꯀꯅꯤ ꯆꯠꯁꯨ ꯆꯠꯀꯅꯤꯀꯣ ꯈꯪꯍꯧꯗꯅ ꯁꯦꯜ ꯆꯠꯄꯁꯨ ꯄꯤꯔꯤꯀꯣ ꯈꯪꯍꯧꯗꯅ ꯍꯥꯏꯔꯦ ꯑꯩꯅ ꯀꯩꯝꯇ ꯄ꯭ꯂꯥꯟꯗꯤ ꯇꯧꯗꯕꯤꯗ ꯍꯥꯏꯗꯤ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯗꯣ ꯄꯩꯁꯥ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕꯁꯨ ꯈꯔ ꯂꯩꯌꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔꯒꯤ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯊꯕꯛ ꯇꯧꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯂꯩꯒꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯄ꯭ꯔꯣꯐꯤꯠꯇꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯌꯧꯗꯕ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯍꯥꯏꯕ ꯑꯃ ꯂꯩꯅꯀꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯇꯣ ꯈꯤꯇꯪ ꯌꯧꯗꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯍꯟꯊꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯏꯟꯀꯝꯒꯨꯝꯕꯁꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯄꯤꯔꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨꯀꯣ ꯈꯤꯇꯪ ꯗꯤꯐꯤꯀꯜ ꯑꯣꯏꯕ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯤꯀꯣ ꯑꯗꯨꯒ ꯀꯄꯜꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯁꯕꯦꯟ ꯋꯥꯏꯐꯀꯤ ꯃꯔꯛꯇꯁꯨ ꯍꯥꯏꯗꯤ ꯑꯥꯔꯒꯨꯃꯦꯟꯒꯨꯝꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯒꯨꯃꯦꯟ ꯂꯩꯕ ꯈꯠꯅꯕ ꯆꯩꯅꯕ ꯈꯣꯠꯄ ꯁꯤꯁꯦ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯒꯨꯝꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯗꯨꯅꯅꯦꯀꯣ ꯑꯗꯣ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄꯒꯤ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕ ꯂꯩꯔꯒꯗꯤ khitang ꯍꯣꯜ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯍꯥꯏꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄꯒꯤ ꯁꯨꯝ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕꯒ ꯂꯩꯔꯒꯗꯤ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤꯒꯣ ꯍꯥꯏꯀꯣ ꯑꯗꯨꯗ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯐꯍꯟꯒꯗꯒꯦ ꯔꯦꯃꯤꯗꯤꯁ ꯑꯣꯔ ꯔꯤꯆꯨꯋꯦꯜ ꯍꯥꯏꯅ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯊꯥꯡꯖꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄꯀꯣ ꯑꯩꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯀꯩꯅꯣ ꯇꯧꯊꯣꯛꯑꯣ ꯀꯥꯏꯅꯒ ꯍꯥꯏꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯦꯟꯖꯤꯡꯒꯨꯝꯕ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯐꯩꯀꯣ ꯑꯗꯨꯒ ꯇ꯭ꯋꯤꯁꯗꯦꯒꯨꯝꯕꯁꯤꯁꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯑꯩꯅ ꯅꯤꯡꯖꯕ ꯏꯁꯣꯔꯗꯨꯗꯀꯣ ꯑꯉꯥꯡꯕꯒꯨꯝꯕ ꯑꯃ ꯀꯠꯄꯤꯌꯣꯀꯣ ꯁꯤꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯟꯗꯛ ꯊꯥꯒꯤꯁꯦ ꯍꯥꯏꯗꯤ ꯈꯤꯇꯗ ꯑꯣꯏꯔꯒꯁꯨꯀꯣ ꯔꯤꯂꯤꯐ ꯐꯪꯒꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯦꯁ ꯔꯥꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤꯁꯤꯅ ꯕ꯭ꯔꯤꯁ ꯔꯥꯁꯤꯀꯣ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯔꯛꯇ ꯂꯩꯒꯅꯤꯀꯣ ꯃꯔꯛꯇ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯑꯗꯨꯝ ꯈꯔ ꯂꯩꯕꯗꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦꯀꯣ ꯁꯥꯇ꯭ꯔꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯂꯦꯟꯖꯦꯁ ꯈꯤꯇꯪ ꯂꯩꯒꯅꯤ ꯑꯗꯨ ꯇꯥꯔꯁꯨ ꯆꯦꯂꯦꯟꯖꯦꯁ ꯂꯩꯔꯒꯁꯨ ꯁꯛꯁꯦꯁꯀꯨꯝꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯇꯔꯥꯏ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯐꯪꯕ ꯂꯥꯛꯄ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯍꯥꯏꯗꯤ ꯖꯣꯕꯀꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯅꯦ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯐꯔꯗꯔ ꯁ꯭ꯇꯗꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯈꯥ ꯇꯝꯊꯕꯒꯤ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯔꯒꯁꯨ ꯌꯥꯝꯅ ꯂꯥꯏꯅꯗꯤ ꯊꯣꯛꯇꯕ ꯑꯩꯉꯣꯟꯗ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗꯤ ꯄꯤꯔꯤꯀꯣ ꯇꯦꯟꯁꯟ ꯈꯤꯇꯪ ꯂꯩꯒꯅꯤꯀꯣ ꯏꯁꯥꯗ ꯑꯗꯨꯒ ꯀꯄꯜꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯐꯖꯅꯗꯤ ꯂꯩꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯄꯜꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯍꯁꯕꯦꯟ ꯋꯥꯏꯐꯀꯤ ꯃꯔꯛꯇ ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯇꯩ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯒ ꯀꯩꯒ khitang ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯤꯔꯤꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯦꯚꯣꯏꯗ ꯇꯧꯕꯤꯕꯅꯤ ꯈꯪꯗꯦ ꯃꯥꯟꯅꯗꯕꯅꯤ ꯈꯪꯗꯦ ꯈꯔ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯊꯣꯛꯄꯤꯔꯣꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯦꯁ ꯂꯩꯒꯅꯤ ꯁꯥꯇ꯭ꯔꯉꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯕꯛ ꯇꯥꯟꯅꯔꯤꯕꯉꯩꯗ ꯑꯣꯏꯔꯒꯁꯨ ꯆꯦꯂꯦꯟꯖꯦꯁ ꯂꯩꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯣꯁꯟꯒꯨꯝꯕꯒ ꯁꯨꯝ ꯂꯩꯕꯒꯁꯨ ꯌꯥꯎꯋꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯄ꯭ꯔꯃꯣꯁꯟ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯗꯤꯂꯦ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯣꯏꯀꯣ ꯕꯤꯖꯤꯅꯦꯁꯁꯨ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯤꯌꯣ ꯄ꯭ꯂꯥꯅꯤꯡ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯩꯒꯤ ꯏꯟꯀꯝ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯌꯧꯕ ꯉꯝꯃꯣꯏꯀꯣ ꯑꯗꯨ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤꯁꯦꯀꯣ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯊꯥꯡꯖꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯦꯇꯔꯗꯦꯁꯦ ꯂꯣꯡꯒ ꯀꯔꯄꯨꯔꯒ ꯕꯟ ꯇꯧꯊꯣꯛꯄꯤꯌꯣꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯦꯇꯔꯗꯦꯗ ꯀꯔꯄꯨꯔꯒ ꯂꯣꯡꯒ ꯃꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯐꯠꯇꯕ ꯑꯦꯅꯔꯖꯤ ꯐꯠꯇꯕ ꯅꯦꯒꯦꯇꯤꯕꯤꯇꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯁꯤꯒꯤ ꯔꯤꯆꯨꯋꯦꯜꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯌꯨꯛꯇ ꯇꯧꯒꯦꯔꯥ ꯅꯨꯡꯊꯤꯟ ꯇꯧꯒꯦꯔꯥ ꯅꯨꯡꯗꯥꯡꯗ ꯇꯧꯒꯦꯔꯥ ꯀꯩꯝꯇ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤ ꯃꯤꯊꯨꯟ ꯔꯥꯁꯤꯀꯣ ꯃꯤꯊꯨꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯊꯥ ꯑꯣꯏꯒꯅꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯊꯕꯛꯇ ꯑꯣꯏꯔꯣ ꯍꯛꯆꯥꯡꯗ ꯑꯣꯏꯔో ꯄꯩꯁꯥꯒꯤ ꯅꯨꯡꯁꯥꯒꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯩꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤ
ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄꯒꯤ ꯁꯤꯗꯅ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕ ꯇꯧꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯕꯤꯖꯤꯅꯦꯁꯇ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯩꯒꯅꯤ ꯒ꯭ꯔꯣꯠ ꯂꯩꯒꯅꯤ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯔꯒꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯐꯪꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯟꯀꯝ ꯀꯔꯤ ꯀꯔꯥ ꯍꯦꯟꯒꯠꯄ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯅ ꯏꯔꯥꯏꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯀꯣ ꯏꯔꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯅꯃꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯦ ꯑꯩꯈꯣꯏꯅ ꯏꯔꯨꯖꯕꯗ ꯈꯤꯇꯪꯒ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯅꯤꯀꯣ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯦ ꯏꯔꯨꯖꯕꯗ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯤꯟꯆꯃꯨꯛ ꯍꯥꯏꯇꯥꯔꯦ ꯄꯤꯟꯆꯃꯨꯛ ꯍꯥꯏꯗꯤ ꯈꯨꯠꯅ ꯈꯤꯇꯪ ꯆꯞꯄꯒ ꯂꯧꯔꯒ ꯍꯥꯏꯗꯤ ꯆꯥꯃꯁꯃꯨꯛ ꯀꯩꯃꯨꯛ ꯅꯠꯇꯦꯕ ꯈꯤꯇꯪ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯀꯔꯀꯠ ꯔꯥశꯤꯀꯣ ꯀꯔꯀꯠ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯔꯛꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯛꯇ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯄꯁꯨ ꯆꯠꯂꯣꯏ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯗꯨꯒ ꯍꯥꯏꯊꯕꯁꯨ ꯂꯩꯔꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯛꯇ ꯍꯥꯏꯔꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯍꯥꯏꯔꯁꯤꯅꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤ ꯍꯥꯏꯗꯤ ꯋꯔꯛ ꯂꯣꯗꯀꯨꯝꯕ ꯋꯔꯛ ꯄ꯭ꯔꯦꯁꯔꯒꯨꯝꯕ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯑꯣꯕꯁꯇꯦꯀꯜꯁꯀꯨꯝꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯕꯁꯦ ꯊꯕꯛ ꯏꯪꯈꯥꯡꯗ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯖꯣꯕ ꯆꯦꯟꯖꯀꯨꯝꯕ ꯇꯧꯕ ꯈꯣꯠꯄꯒꯨꯝꯕ ꯍꯥꯏꯔꯛꯑꯒꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯑꯐꯕ ꯂꯥꯛꯑꯣ ꯍꯥꯏꯅꯗꯤ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯀꯔꯕꯥꯔꯒꯤꯗ ꯕꯤꯖꯤꯅꯦꯁꯀꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯒꯤꯗꯣ ꯃꯔꯛꯇ ꯂꯩ ꯍꯥꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠꯁꯨ ꯂꯥꯛꯇꯕ ꯑꯗꯨꯒ ꯄꯣꯠꯁꯦ ꯁꯤꯠꯇꯕ ꯈꯣꯠꯇꯕ ꯀ ꯍꯥꯏꯔꯁꯤꯅꯀꯣ ꯄꯣꯠꯁꯨ ꯑꯗꯨꯝ ꯁꯤꯠꯄꯕꯨꯗꯤ ꯁꯤꯠꯀꯅꯤ ꯑꯗꯨꯒ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯌꯥꯝ ꯁꯤꯠꯄꯁꯨ ꯁꯤꯠꯄ ꯅꯠꯇꯕ ꯑꯗꯨꯒ ꯁꯨꯝꯁꯤ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯂꯩꯗꯤ ꯂꯩꯒꯅꯤꯕ ꯁꯤꯗꯀꯣ ꯑꯗꯣ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯥꯇ꯭ꯔꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯗꯤꯐꯤꯀꯜꯇꯤꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯤꯔꯤꯀꯣ ꯑꯉꯥꯡꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯤꯅꯀꯣ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯒꯅꯤ ꯃꯤꯠꯀꯨꯝꯕ ꯈꯣꯡꯒꯨꯝꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯉꯁꯥꯏ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯗꯤ ꯈꯔ ꯂꯩ ꯍꯥꯏꯗꯤ ꯀꯄꯜꯒꯤ ꯃꯔꯛꯇꯗꯤ ꯂꯩꯔꯣꯏꯀꯣ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯅ ꯍꯥꯏꯁꯦꯀꯣ ꯐꯦꯃꯤꯂꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯀꯄꯜꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤꯅꯦ ꯍꯥꯏꯔꯁꯤꯅꯦꯀꯣ ꯖꯣꯏꯟ ꯐꯦꯃꯤꯂꯤꯁꯤꯗ ꯑꯃ ꯁꯨꯝ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯕꯒꯨꯝꯕ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯨꯝꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯈꯟꯅꯗꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯀꯩ ꯇꯧꯊꯣꯛꯄ ꯌꯥꯒꯗꯒꯦ ꯑꯩꯒꯤ ꯔꯥಶꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛ ꯊꯥꯁꯦꯅ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯒꯨꯝꯕꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯄꯨꯔꯅꯤꯃꯥꯒꯨꯝꯕꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯔꯒꯗꯤ ꯊꯥ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗꯀꯣ ꯑꯩꯅ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯅ ꯑꯊꯨꯝꯕ ꯍꯥꯏꯇꯥꯔꯦ ꯈꯦꯔꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯠꯄꯤꯕ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯡꯍ ꯔꯥಶꯤꯀꯣ ꯁꯤꯡꯍ ꯔꯥశꯤꯁꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯔꯤꯖꯜꯁꯦ ꯃꯤꯛꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯖꯜ ꯃꯤꯛꯁ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯂꯥꯛꯁꯨ ꯂꯥꯛꯄ ꯆꯠꯁꯨ ꯆꯠꯄ ꯑꯐꯕ ꯐꯠꯇꯕ ꯂꯣꯏꯅꯃꯛ ꯃꯤꯛꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯀꯣ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯕꯨꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯖꯣꯕ ꯏꯟꯇꯔꯚ꯭ꯌꯨꯒꯨꯝꯕ ꯂꯩꯕꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯅꯁꯨ ꯆꯠꯀꯅꯤꯀꯣ ꯏꯁꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯚꯥꯏബ്ꯁ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯕ ꯄꯣꯖꯤꯇꯤቭ ꯚꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯆꯠꯇꯣꯔꯤꯕ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯑꯩꯗꯣ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯀꯣꯟꯐꯤꯗꯦꯟꯠ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯄꯜꯒꯤ ꯃꯔꯛꯇꯒ ꯍꯥꯏꯔꯒꯁꯨꯀꯣ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯌꯥꯝꯅ ꯐꯖꯅ ꯆꯠꯄ ꯍꯥꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯕ ꯀꯄꯜꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯒ ꯍꯥꯏꯗꯤ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤꯀꯣ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄꯒꯤ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯍꯟꯗꯛ ꯊꯥꯁꯦ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯍꯟꯒ ꯊꯥꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯗꯨꯝ ꯁꯦꯞꯇꯦꯝꯕꯔꯁꯦ ꯇꯧꯕꯤꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯍꯥꯏꯗꯤ ꯁꯦꯚꯤꯡ ꯇꯧꯕꯗꯤ ꯈꯤꯇꯪꯗꯤ ꯉꯝꯒꯅꯤꯀꯣ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯅꯤ ꯕꯤꯖꯤꯅꯦꯁꯇ ꯍꯥꯏꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯦꯐꯀꯨꯝꯕ ꯇꯧꯕ ꯉꯝꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥశꯤꯒꯤꯁꯦ ꯑꯃꯨꯛ ꯁꯤꯡꯍꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯋꯦꯅꯀꯣ ꯍꯥꯏꯗꯤ ꯁꯤꯡꯍꯁꯦ ꯑꯩꯈꯣꯏꯅ ꯂꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯅꯨꯃꯤꯠꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯒꯨꯝꯕ ꯀꯠꯄꯤꯕꯁꯦ ꯏꯁꯤꯡ ꯀꯠꯄ ꯍꯥꯏꯔꯗꯤ ꯈꯨꯖꯥꯏꯗ ꯏꯁꯤꯡ ꯁꯣꯛꯑꯒ ꯀꯠꯄꯗꯣ ꯅꯠꯇꯕ ꯅꯨꯃꯤꯠꯁꯤꯗ ꯌꯦꯡꯉꯒ ꯏꯁꯤꯡꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯩꯕꯤꯕꯗꯣ ꯅꯨꯃꯤꯠꯁꯤꯗ ꯍꯩꯔꯒ ꯈꯣꯏꯔꯝꯕ ꯈꯣꯠꯄ ꯁꯤꯁꯤꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯃꯨꯛ ꯀꯥꯟꯅꯒꯅꯤꯀꯣ ꯏꯄꯣꯛ ꯅꯨꯃꯤꯠꯀꯨꯝꯕꯗ ꯇꯧꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯇꯩ ꯃꯇꯝꯗ ꯆꯤꯜꯂꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯃꯗꯤ ꯁꯣꯏꯗꯅ ꯇꯧꯕꯤꯔꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ
ꯀꯩꯅꯥ ꯔꯥꯁꯤ ꯀꯣ ꯀꯩꯅꯥꯒꯤ ꯑꯣꯏꯅꯗꯤ ꯁꯦꯞꯇꯦꯝꯕꯔꯁꯦ ꯔꯤꯖꯜ ꯑꯐꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯖꯜ ꯑꯐꯕ ꯂꯥꯛꯄ ꯍꯥꯏꯅ ꯄꯤꯔꯤꯀꯣ ꯁ꯭ꯇꯨꯗꯦꯟꯗꯁꯨ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯍꯣꯠꯅꯅꯤꯡꯕ ꯃꯁꯥꯗ ꯂꯥꯏꯔꯤꯛꯀꯨꯝꯕ ꯄꯥꯅꯤꯡꯕ ꯐꯣꯀꯁ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯐꯣꯀꯁ ꯇꯧꯕ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯉꯝꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯐꯕ ꯑꯣꯏꯅ ꯄꯤꯔꯤꯀꯣ ꯑꯉꯥꯡꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯍꯁꯕꯦꯟ ꯋꯥꯏꯐꯀꯤ ꯃꯔꯛꯇꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯔꯒꯗꯤ ꯑꯇꯣꯞꯄ ꯃꯦꯝꯕꯔꯁꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗꯨꯗ ꯂꯩꯕ ꯈꯣꯠꯄ ꯑꯇꯣꯞꯄ ꯑꯗꯨꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯔꯒꯨꯃꯦꯟꯠꯀꯨꯝꯕ ꯃꯔꯩ ꯃꯔꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝꯕ ꯈꯔ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯏꯟꯀꯝꯒꯤ ꯃꯇꯥꯡꯗ ꯏꯟꯀꯝ ꯍꯦꯟꯒꯠꯄ ꯄꯤꯔꯤ ꯄꯩꯁꯥ ꯁꯦꯐ ꯇꯧꯕ ꯉꯝꯒꯅꯤꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯄ꯭ꯔꯃꯣꯁꯟꯒꯨꯝꯕꯗꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯅ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯥꯝꯗꯕꯗ ꯈꯣꯔꯁꯀꯨꯝꯕ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯁꯤꯁꯦ ꯇꯧꯔꯣꯏꯒꯦꯗꯤ ꯈꯜꯂꯒ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯆꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯈꯔ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯣ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯦ ꯂꯩꯊꯣꯛꯈ꯭ꯔꯀꯥꯟꯗꯒ ꯍꯥꯏꯗꯤ ꯀꯣꯟꯅꯒ ꯁꯨꯝ ꯈꯜꯂꯛꯄꯗꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯇꯧꯔꯝꯗ꯭ꯔꯁꯨ ꯐꯒꯗꯕꯅꯤꯀꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄꯒꯨꯝꯕ ꯌꯥꯎꯒꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯈꯣꯔꯁ ꯇꯧꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯐꯖꯅ ꯈꯟꯊꯕꯤꯌꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯅ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯥꯅ ꯇꯧꯕ ꯌꯥꯕꯁꯦꯀꯣ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅꯀꯣ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯦꯀꯣ ꯍꯥꯏꯗꯤ ꯁꯒꯣꯜꯁꯦꯟ ꯂꯛꯁꯃꯤ ꯂꯥꯠꯄ ꯑꯣꯏꯔꯒꯅ ꯂꯛꯁꯃꯤꯗ ꯀꯩꯅꯣꯝꯃ ꯀꯠꯄꯤꯌꯣ ꯑꯊꯨꯝ ꯑꯍꯥꯎꯒꯨꯝꯕ ꯀꯠꯄꯤꯌꯣ ꯅꯠꯇ꯭ꯔꯒ ꯏꯃꯣꯏꯅꯨꯒꯨꯝꯕ ꯂꯥꯠꯄ ꯑꯣꯏꯔꯒꯅ ꯏꯃꯣꯏꯅꯨ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯤꯡꯖꯕ ꯑꯩꯅ ꯂꯥꯠꯆꯕ ꯏꯁꯣꯔꯗꯨꯗ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯄꯣꯠ ꯑꯃ ꯀꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯗ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯩꯅꯥ ꯔꯥꯁꯤꯒꯤꯁꯦ ꯃꯊꯪꯒꯤ ꯇꯨꯂꯥ ꯔꯥꯁꯤꯀꯣ ꯇꯨꯂꯥ ꯔꯥꯁꯤꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯆꯦꯛꯁꯤꯟꯕ ꯍꯥꯏꯔꯒꯗꯤꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯁꯣꯏꯗꯅꯕ ꯉꯥꯝꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯋꯔꯛ ꯄ꯭ꯔꯦꯁꯔꯁꯨ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯋꯔꯛ プレꯁꯔ ꯌꯥꯝꯅ ꯂꯩꯒꯅꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯣ ꯉꯁꯥꯏꯒꯤ ꯋꯔꯛ ꯄ꯭ꯔꯦꯁꯔ ꯂꯩꯕꯅꯤꯅ ꯑꯗꯩ ꯆꯦꯛꯁꯤꯟꯕ ꯑꯃꯁꯨ ꯂꯩꯔꯦꯅꯀꯣ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯔꯤꯖꯜꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯎꯠꯀꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯐꯕ ꯑꯣꯏꯅ ꯂꯥꯛꯀꯅꯤꯕ ꯍꯦꯟꯒꯠꯄ ꯑꯐꯕ ꯂꯥꯛꯄ ꯑꯗꯒꯤ ꯖꯣꯕ ꯇꯧꯕ ꯑꯣꯏꯔꯒꯁꯨꯀꯣ ꯖꯣꯕ ꯄ꯭ꯔꯃꯣꯁꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯁꯨ ꯄꯤꯔꯛꯀꯅꯤꯀꯣ ꯑꯗꯣ ꯈꯤꯇꯪꯗꯤ ꯃꯊꯥꯗꯤ ꯁꯥꯕ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯍꯥꯏꯁꯦ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯂꯩꯕꯒꯤ ꯀꯣꯛ ꯉꯥꯎꯕ ꯈꯣꯠꯄꯗꯣ ꯊꯕꯛ ꯌꯥꯝꯃꯟꯗꯅ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯂꯩꯒꯅꯤꯀꯣ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯁꯨ ꯄꯩꯁꯥꯁꯦꯀꯣ ꯆꯠꯇꯤ ꯆꯠꯀꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯦꯚꯤꯡꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯗꯤ ꯉꯝꯒꯅꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯀꯣ ꯍꯦꯜꯊꯀꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯀꯣꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯄꯤꯒꯅꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯍꯁꯕꯦꯟ ꯑꯣꯏꯔꯣ ꯋꯥꯏꯐ ꯑꯣꯏꯔꯣ ꯃꯣꯏꯒꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯏꯁꯥꯅ ꯃꯣꯏꯒꯤ ꯀꯦꯌꯔ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯗꯁꯨ ꯈꯤꯇꯪ ꯁꯥꯏꯟ ꯈꯔ ꯂꯩꯌꯦꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯒꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯗꯤꯐꯤꯀꯜꯇꯤꯁ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯌꯣ ꯑꯣꯝ ꯆꯥꯟꯇꯤꯡꯒꯨꯝꯕ ꯇꯧ ꯍꯥꯏꯇꯥꯔꯦ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯈꯜꯂꯒꯗꯤꯀꯣ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄꯒꯤ ꯍꯧꯖꯤꯛ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕ ꯇꯧꯔꯒꯗꯤ ꯍꯟꯗꯛ ꯊꯥꯁꯦ ꯉꯥꯏꯕꯤꯌꯣ ꯃꯊꯪ ꯊꯥꯒꯨꯝꯕꯗ ꯄ꯭ꯂꯥꯟꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯗꯣ ꯂꯩꯕꯥꯛ ꯄꯣꯛꯄꯁꯦ ꯈꯤꯇꯪ ꯌꯥꯔꯒꯗꯤꯀꯣ ꯁꯥ ꯉꯥ ꯈꯤꯇꯪ ꯍꯦꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥ ꯉꯥ ꯈꯤꯇꯪ ꯍꯦꯟꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌೋ ꯉꯝꯃꯒꯗꯤꯀꯣ ꯉꯝꯃꯒꯗꯤ ꯇꯧꯕꯤꯌꯣ ꯉꯝꯗ꯭ꯔꯒꯅ ꯉꯝꯗ꯭ꯔꯦꯀꯣ ꯉꯝꯃꯒꯗꯤ ꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯝꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯄꯣꯠ ꯂꯩ ꯑꯉꯥꯡꯕꯒꯨꯝꯕ ꯀꯠꯄꯤꯌꯣ ꯍꯥꯏꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯇꯩ ꯃꯇꯝꯗ ꯉꯝꯗ꯭ꯔꯒꯁꯨ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯕ꯭ꯔꯤꯆꯤꯛ ꯔꯥꯁꯤꯀꯣ ꯕ꯭ꯔꯤꯆꯤꯛ ꯔꯥꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯐꯕ ꯑꯥꯎꯠꯀꯝ ꯌꯥꯝ ꯐꯖꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯖꯤꯅꯦꯁꯃꯛꯇ ꯇꯧꯔꯦ ꯊꯕꯛꯃꯛꯇ ꯇꯧꯔꯦ ꯍꯥꯏꯗꯤ ꯑꯥꯎꯠꯀꯝ ꯐꯖꯅ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅꯗꯤ ꯄꯤꯔꯤ ꯑꯗꯣ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ khitang ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯑꯗꯒꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯒꯤ ꯇꯨꯝꯕꯗ khitang ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯤꯔꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯄꯥꯈꯠꯄ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯇꯨꯝꯕꯗ ꯌꯥꯗꯕ ꯈꯣꯠꯇꯕ ꯁꯤꯁꯦ ꯏꯁꯥ ꯏꯊꯟꯗꯀꯣ ꯔꯨꯇꯤꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯌꯣ ꯔꯨꯇꯤꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯌꯣ ꯍꯥꯏꯔꯒꯗꯤ ꯉꯟꯅ ꯐꯃꯨꯡ ꯆꯪꯕꯤꯌꯣꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯥꯇ꯭ꯔꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗ khitang ꯏꯟꯇꯔꯦꯁꯀꯨꯝꯕ ꯈꯔ ꯍꯟꯒꯅꯤꯀꯣ ꯁꯤꯗ ꯑꯗꯣ ꯏꯟꯇꯔꯦꯁ ꯍꯟꯕꯗꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯇꯔꯦꯁ ꯍꯟꯕꯗꯣ ꯍꯟꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯑꯗꯨꯝ ꯏꯁꯥꯅ ꯍꯥꯏꯗꯤ ꯑꯩ ꯏꯟꯇꯔꯦꯁ ꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯊꯝꯕꯤꯌꯣ ꯏꯁꯥꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯊꯝꯕꯤꯌꯣ
इमुंग मनुंगी ओइना कइसु थोदोकपा केमता प्रॉब्लम लेरोय इमुंग मनुंग अदेगी कपल की मरक्तसु केमता प्रॉब्लम लेरोय अदुबु अमरोमदको अमुमु इंटरेस्ट यामना हनबदो अमु फील तौगनी को इसादा हादी थबक तौनिंगक्तबा चटनिंगक्तबा खोलक्तबा हाइतेको अमु डाउन चटपा लो चटपा हाइतारे खोइसेको हादी लो फील गुम्बा तौरपा खोपा लो फील तौबा मतमददा हाइतारेको हादी तौबिगनो अदुगी पोतुमा हाइतारेको हादी तौरकनी हाइबनिना अखोइना ngathokjaba yaino ai yadiko sigi पोतसिमा तौरगदी अइंगोंदा सोइरकनिको हाइबगी अदुगी खितंग केयर लौबियोको अदुगा रेमेडी रिचुअल की मतंगदना अखोइना तौबा याबसेको सैटरडे क्लेंजिंग तौबियो सैटरडे कई हाइदी नेगेटिविटी रिलीज तौहनगे खोलनगे काइनागा हाइरगदी हाइदी अइना ngसाइगी कर्पूर लौंग मै थादोकपदुमा लेरे हाइदी चे मदा लोइनम नुंगाइतबा इथोगा हाइतारेको अदुगी चेदो डिस्कार्ड तौथोकपसु याइको डिस्कार्ड तौथोकपा हाइरगदी कुपना सेगाइरगा डस्टबिन दा गैदा लंगथोकपियो अइना पामदबा पोत मयामदो लोइन इथोब अइना अइगी लाइफ दा ओइहनिंगद्रिबा पोत मयामसे पेपर अंगौब अमा लौरे अदुगा हाइदी ब्लैक पेन ने इगदमनेको हाइदी फत्तबा रिलीज तौहनगे हाइरगदी ब्लैक पेन सिजनबियो ब्लैक पेन सिना लोइन इथोएनाको अदुगा चेसे हेता कुपना सेगाइरगारेको डस्टबिन दा कइदा लंगथोकपिगिबा सिसिमा तौबिबा याइको मथंगिसेना धनु राशि को धनु राशि से अखोगी थब इंखांगीदा कईदा हाइरगदी फैको दुगा अखोगी रिलेशनशिप की मतंगदा लागाना खितंग हाइतारे कॉन्फ्लिक्ट कुंबा मचा मचा हाइतारे को हाइदी सिली आर्गुमेंट का हाइरासिने को हाइदी खनद्रसु याबा पोतगा हेतंग खनबा खोपा अदुमाइन लेको अमना हनबियो तारदी सुम वीडियो येंगिबा मी अमना हाइतारे को अइना येंगबो तारगा अइना अइसे धनु नेना खलजादे अइदो हाइदी अइगी पार्टनर दुगा मानबीदबा खितंग हनबीबा हाइतारे को हंदक थागी ओइना सुमाइन लाकपनिना अइदो यारिंगे खनरोइगे मानरोइगे खोलोइगे हाइना अदुमाइना खरा केनो तौबीबा हाइतारे को अदुगा अमना मु हेल्थ इश्यूज कइगे हाइतारे को हेल्थ खितंग को हाइदी अखोगी मिट कुंबा स्किन गुंबा खतंग नुआइतबा खोतबा अदुमाइना खरा पीरिको अदुगा अंगांगै हाइदी छात्रंगैगी ओइना हारगसुको हाइदी मोइना खंजरिबा पोत हाइतारेको छात्र हाइदी अइगी मोइना मोइगी ड्रीम करी क्रा मयामसे हाइदी फंगबा लाकपा अदुमाइना पी अदुगा मपानदा चटपा खोटपा अमा कइसु काइदेको छात्रंगैगी ओइना हाइदी अफबा टाइमिंग ने हजि मपानदा चटपा करियरगी ओइना हाइरगदी मपानदा चटलगा लाइरिक तंबा खोटपा केमता काइदेको अनौब थब इंखांग लाकनी अनौब जॉब अपॉर्चुनिटीज हाइतारेको अदुमाइना खरदी पीरी अदुगा इसानसु को हाइदी यामना कॉन्फिडेंट लेना थबकसु तौगनीबा अइगी बिजनेस तो ओइरो नत्रगा अइना जॉब तौरिबा मफमदुदा हाइतारेको अदुदुना हाइतारेको ngasai कॉन्फिडेंट लेनासु तौरबनिना हाइदी इंक्रीमेंट गुंबा लाकपा हाइतारेको इंक्रीमेंट ने हाइरासिनेको तोलोब चाबा कांगुना अदुगा बिजनेस तौबा मीना हाइरगा इंक्रीज ओइरकपदो इनकम दा हिंगलकपा हाइतारेको इंक्रीज इन इनकम हाइना हाइरासिनेको अदुमाइन तौरगा सिदा लेको अदुगा बिजनेस से अखोगी एक्सपांड तौबिबदसु काइबा केम लेतेको हाइदी संदोरकपसु नगमनेको हजिक थब दुकान अमा खतंगने हाइरासिको दुकान अनिगा अहुमगा थोलकपा अदुमाइना अदु तौबा याबगी चांसेस अदुम यामना वांगना लै अदुगा सिगी ओइना रिचुअल रेमेडी से कइनो तौगदबसे हाइ कानसिदा अखोइको हाइदी लेइतबा लाइरबा मीगुंबदा चानबा थक्नबा पीबसे अदु चानबा थक्नबा पीबा हाइदा हजिक रिलीफ कैंप करी क्रा मयाम लैबनिना को अंगंबा खरादा ओरगसु को सगोनसे नुमिसिदा थिनबीबसिदा हाइदी मिंगोंदा पीजबा पिथकपा तौबसे सगोनसे नुमिसिदा अखोइना तौबीबा याइको सिसिमा तौबा यारे मथंगिसिना मकर राशि को मकर राशि की ओइना हाइरगदी थब इंखांगदा कइदा हाइरगदी यामना फबा मतमदी ओइ फबा मतम ओइ हाइरगदी कइगिनो हादे प्रॉफिट कुंबा अर्न तौबा हाइदा प्रॉफिट लैबा अदगी जॉब तगा हाइरगसु अखोइगे तोलो कुंबा हिंगतपा खोपा अदुमाइना पीको अदो ngसाइगी प्रॉफिट लैबा इनकम हिंगतपा खोपा लैरगसु को एक्सपेंडिचर दी खतंग खरा दुम चटपगी केनो दि लैको हाइदी एक्स्ट्रा एक्सपेंसेस हाइतारेको खरा पैसा चटपगी लंबी दि दुम लाकनी अदुगा हक्चांगी ओइना हाइरगसु हक्चांग जे खतंग नुआइतबा खोतबा खरा दि पीरेको हाइदी हक्चांग हाइदी पुक नुआइतबा हाइरसिनेको हाइदी चाबा तुमदबा खोतबा अदुमबगी प्रॉब्लम अदगी स्ट्रेस कुंबा लेहनगनो कोक नुआइतबा खोतबा अदुमबसु खरा लैको इमुंग मनुंगी ओइना हाइरगदी इमुंग मनुंगददी खतंग नुआइतबा अदुमबसु खरा लैगनी हाइरगदी तुंगान तुंगाना तानाबगुंबा हाइतारको इमुंग फैमिली मेंबर्स सिंगदा अदुमाइना हाइदी खरा लै अदो कपल की मरक्तदी कैसु थुदोपा केमता प्रॉब्लम दि लैरोय हाइदी फैमिली ओइना लैबदा हाइतारको हाइदी ngसाइगी अमना हाइबदा अमना तानादबा पोत हाइतारेको अदुमाइना खतंग लैगनीको अदुगा छात्रगी ओइना हाइरगदी छात्रसिंगसे मपानदा चटपा खोटपा अकाइबा केमता लेते मोइना पामिबा मोइना खल्लिबदो हाइतारेको हाइदी फंगबा लाकपा ओइना अदुमाइना ओइ अदुगा अखोइना अमु हाइतारेको सिदा अमु आइना कई तौबा यागदगे आइगी राशिसिगी मतुंगिना हाइपेतंग हाइतारेको अमु हेना फनबा हाइरगदी कइनो अखोइना तौगदबसे कइनो नुमिसिदाको हाइदी लेबा पोकपासे कइनो तौबियो अखोइगी अइना ngसाइ ममांगी राशि खरदसु हाइग्रेको अंगांगबगुंबा कटलो हाइबसे लेबापोबो नुमिसिदा लाइ खुरम मतमदा लई अंगांगबगुंबा अदगी अथुंबगुंबा अदुमाइनागुंबा कटपीबा हाइतारेको सिसिमा तौबीबा याइको
ꯃꯊꯪꯒꯤ ꯀꯨꯝꯚ ꯔꯥꯁꯤꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯅꯔꯒ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯛꯁꯨ ꯂꯥꯛꯄ ꯆꯠꯁꯨ ꯆꯠꯄ ꯍꯥꯏꯗꯤ ꯃꯤꯛꯁ ꯔꯤꯖꯜ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯛꯁ ꯔꯤꯖꯜꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗꯤ ꯂꯩꯒꯅꯤ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯑꯦꯟꯖꯥꯏꯇꯤꯒꯨꯝꯕ ꯈꯤꯇꯪꯗꯤ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯪꯗꯦ ꯄꯥꯈꯠꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯡꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈ꯭ꯋꯥꯡꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯇꯦꯟꯁꯟ ꯈꯇꯪꯁꯨ ꯂꯩꯀꯣ ꯇꯦꯟꯁꯟ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯀꯣꯛ ꯉꯁꯥꯏ ꯍꯦꯗꯦꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯒꯤ ꯁꯥꯏꯟ ꯈꯤꯇꯪ ꯄꯤꯔꯤꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛꯇ ꯑꯣꯏꯔꯣ ꯊꯕꯛꯇ ꯑꯣꯏꯔꯣꯀꯣ ꯈꯤꯇꯪ ꯗꯤꯐꯤꯀꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯃꯇꯦꯛ ꯈꯔ ꯂꯩꯒꯅꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯋꯔꯛ ꯄ꯭ꯔꯦꯁꯔꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯋꯔꯛ ꯄ꯭ꯔꯦꯁꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯂꯝ ꯆꯠꯄ ꯈꯣꯠꯄ ꯑꯩꯅ ꯆꯠꯅꯤꯡꯗ꯭ꯔꯒꯁꯨ ꯂꯝ ꯆꯠꯄ ꯈꯣꯠꯄꯁꯦ ꯈꯔꯗꯤ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯑꯩ ꯇ꯭ꯔꯥꯚꯦꯂꯤꯡ ꯇꯧꯅꯤꯡꯗꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦ ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦ ꯑꯇꯥꯔꯒꯁꯨ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯌꯥꯔꯛꯇꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯣ ꯇ꯭ꯔꯥꯚꯦꯂꯤꯡꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯄꯤꯔꯤꯀꯣ ꯑꯟꯋꯥꯟꯇꯦꯗ ꯇ꯭ꯔꯥꯚꯦꯂꯤꯡꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯂꯩꯁꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯕꯗꯣ ꯃꯤꯛꯁ ꯔꯤꯖꯜ ꯍꯥꯏꯁꯦ ꯃꯤꯛꯁ ꯔꯤꯖꯜꯁꯤꯗꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯨ ꯌꯥꯏ ꯑꯗꯨꯒꯀꯣ ꯍꯥꯏꯗꯤ ꯈꯠꯅꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯁꯨ ꯄꯤꯌꯦꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯄꯜꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯥꯔꯒꯨꯃꯦꯟꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯍꯥꯏ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅꯁꯨ ꯂꯩꯕ ꯑꯗꯨꯒ ꯈꯤꯇꯪ ꯍꯥꯏꯗꯤꯀꯣ ꯑꯥꯔꯒꯨꯃꯦꯟꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯈꯔ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯗꯨ ꯈꯔꯁꯨ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯔꯤꯆꯨꯋꯦꯜ ꯔꯦꯃꯤꯗꯤꯅ ꯀꯩ ꯑꯃꯨꯛ ꯍꯪꯉꯛꯑꯒꯗꯤ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯒꯗ ꯑꯉꯥꯡꯕ ꯃꯆꯨ ꯀꯠꯂꯣ ꯀꯩꯅꯣ ꯅꯨꯃꯤꯠꯇꯀꯣ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯩ ꯑꯉꯥꯡꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯗꯨꯛ ꯊꯥꯕ ꯃꯇꯝꯗ ꯑꯌꯨꯛꯁꯤꯗ ꯂꯩ ꯑꯉꯥꯡꯕꯒꯨꯝꯕ ꯀꯠꯂꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯐꯖꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯀꯣ ꯃꯊꯪꯒꯤꯁꯦ ꯃꯤꯅ ꯔꯥಶꯤꯒꯤꯀꯣ ꯃꯤꯅ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯈꯤꯇꯪ ꯗꯤꯂꯦ ꯆꯠꯂꯦꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅꯒ ꯁꯨꯝ ꯉꯥꯏꯔꯛꯄ ꯄꯣꯠꯀꯨꯝꯕ ꯂꯩꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯈꯔ ꯇꯞꯅ ꯂꯥꯛꯄ ꯑꯣꯏꯅ ꯄꯤꯕꯗꯣ ꯃꯥꯁꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗꯁꯨ ꯉꯥꯏꯔꯦ ꯋꯔꯛ ꯄ꯭ꯔꯦꯁꯔ ꯋꯔꯛ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯁꯤꯒꯨꯝꯕꯁꯨ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯛꯆꯥꯡꯗꯁꯨꯀꯣ ꯍꯛꯆꯥꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯈꯣꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯔꯥꯡ ꯆꯤꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯕꯀꯣ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯂꯩꯕ ꯑꯗꯨꯃꯥꯏꯅꯈꯔ ꯄꯤꯀꯣ ꯑꯗꯣ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯒꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯧꯕꯤꯒꯅꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯂꯧꯒꯦ ꯂꯧꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯠꯇꯁꯨ ꯌꯥꯝꯅ ꯂꯩꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯑꯦꯚꯣꯏꯗ ꯇꯧꯕꯤꯕ ꯏꯁꯥꯅ ꯍꯥꯏꯇꯥꯔꯦꯀோ ꯍꯥꯏꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯈꯤꯇꯪ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯁꯇꯣ ꯈꯤꯇꯪ ꯅꯠꯇꯕ ꯃꯦꯗꯤꯇꯦꯠ ꯇꯧꯔꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗ ꯕ꯭ꯔꯦꯟ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯕꯤꯔꯒ ꯈꯤꯇꯪ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯔꯤꯂꯤꯁ ꯇꯧꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯤꯇꯦꯠ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯀꯥꯟꯅꯗꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯔꯝ ꯀꯩꯝꯇ ꯂꯩꯇꯕꯗꯒ ꯈꯠꯅꯕ ꯆꯩꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯤꯀꯣ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯗꯤꯂꯦ ꯑꯣꯏꯕ ꯄꯣꯁꯄꯣꯟ ꯑꯣꯏꯕ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯗ ꯀꯄꯜꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯒꯗꯕꯁꯦꯀꯣ ꯍꯥꯏꯗꯤ ꯁꯟꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯔꯦꯃꯤꯗꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯅ ꯍꯥꯏꯗꯤ ꯁꯟꯗꯦꯁꯦ ꯏꯁꯤꯡ ꯑꯣꯐꯔ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠꯇ ꯏꯁꯤꯡ ꯀꯠꯄꯤꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩ ꯑꯉꯥꯡꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯠꯄꯤꯕ ꯑꯌꯨꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯁꯤꯗꯀꯣ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ ꯃꯟꯊꯀꯤ ꯔꯥꯁꯤꯐꯣꯜꯒꯤ ꯃꯇꯥꯡꯗꯀꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯑꯩ ꯄꯣꯁ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ